Professor K. Jugindro amadi Professor M. Shyam Kishorna mathang sitna University ki Vice Chancellor amadi Professor oina Register oina thau punaba changlakpada Manipur University campus ta irang thokre Makura ani hakiba makura amana nongmaina kaptuna sokhan kiba Nauremthong khulem lekai dagi khulem jitenbu mapunsi chupa jail da thamnaba phadok pikre Ngarang ahing koilas tharamba tera lokrakpam laikai gi lambi ngasi nongalakpada mapak phakpa yana leiramle chenaba singi mathakta action lokhalagani haina works minister na phongdokre Government of India na Outstanding Parliamentarian Award Pirakraba State asigi Governor Dr. Najma Heptulabu Manipur lengakna taramno oktuna ikai khumnaba utkre Amasung Chaniga nifu suba haiku hidongbagi thauram ngasi harau tayamba amadi nat yoeba lining laikshon tishon ga loinana mapung thana pangthokre Mayam bu khurumzari adom ne groups impact news ni airina thingu jamna hauzi pungcha sifawagi maroi pausing mayam da pizari Manipur University की Physics Department की Professor K. Jugindro amadi Life Science Department की Professor M. Shyam Kishorna mathang setna University की Vice Chancellor amadi Registrar oina thau punaba changlakpada University campus ta irang thokre khanghaudana thoglakpa irang aduna maram oiraga Manipur University da ngasi pangthokiba PG examination ngahak akpanba thokre Manipur University Housing Vice Chancellor amadi Register Post ki matangda chayet naba ama lakliba asigi matangda MHRD amadi Manipur lenga ki maikai dagi September ki tang kun ganithoi fawbagi manungda sengdokta batarabadi mathangi numita musuna khongjang changsin bahawragani haina musuna cheksilwa thamlakli ngasi nungthil pung ama makhai khare helakpada Professor K. Jugindro amadi Professor M. Shyam Kishor anina University asigi Vice Chancellor amadi Register gi post charge punaba haiduna changlakhi masida Manipur University Students Union ki volunteer singna thawong asi MHRD gi official Manipur lengak amadi Manipur University community ki marakta lainakiba Memorandum of Agreement ki mayoktani haina akanba moongda muknaba aduna maram oiraga ngasi pangthokiba English Computer Science amadi Philosophy yauna PG course kharagi exam da apanba pi khi loinana Manipur University campus ta tension ama sagat ki thokhaningdaba thodok Wathok Thoktanaba Haiduna Imphal West ki Makok Thongba Police Officials Singna Manipur University ki A Block amadi Examination Block ngak senduna thamki Tungda Musugi President M. Dayaman Yauna Union asigi Executive Member amadi Professor K. Jugindro Professor M. Shyam Kishorgal Pung Anirom Wari Sanaduna Irang adu lakshinki Tungda Professor K. Jugindro na paumi singda phongthorakpada mahakpu pro VC oina Professor AP Pantena khalamba adu hanagi BCS gi matamdani chatnaba yaroi haiba musuna thamlakle mahaki maikai musuna thamlakpa wafamda yajare loinana MOA da lainakiba wafam yana Professor AP Pande gi mathakta chathariba inquiry asi mapung phana loishinna bahotnabada mahakshu mateng pangani haina Professor K. Jugindro na phongthokhi Satra ki sindagi adum adu ki information mayam do lobby ro please ko atra yare ai loi na page MOA agreement ama tawna khrabnina masida leibe agreement dugi matungina akhoi gi leiba Professor Pandey se only ni adu only ta leiringida man taruba thabak chingdo akhoi logde aduna mai manungda tawriba akhoi provide answer bu khale ama boire samna habe madu chana roi hena haibigi mong ni da ko adu akhoi ne je isan su yana soye dum tawrme ba da hai inquiry je phajana dum tawgisi tawroi matung dana akhoi position la lakpa mo objection am ta leiti nai ba Musugi President M. Dayaman haikibada MHRD na thadorakpa chirol amana Professor K. Jugindro bu suspension da laikraba Professor AP Pande gi mahuta BC gi thaupuna bahapa haiba wafam asina Manipur University community da charangnaba amadi chamamnaba ama pokhale chayetnaba se MHRD amadi Manipur government na athuba matamda kokhannaba hotnabiyu natrabadi normalcy da laklaba university asida musugi meeting makhada protest kaya lakani haiki
Nakalamaromda MHRD ki official Manipur lenga kamadi Manipur University community ki marakta lainakiba Memorandum of Agreement ta Professor W Bishwanath pu Vice Chancellor in charge amadi Professor S.I. Dorendrajit pu Register in charge oina hapkibaga loinana University asi normal sinda lakhankibani haina musugi President na makata ki reference kunimaksi MOA dagi lobby re adogi MOA da yauriba potu regard tawda kanda akhoi situation ji khangdabagi mawongda Professor Bishwanath University ki Vice Chancellor in charge on lairibase and acknowledge tawdaba adoga Professor Dorendrajit na akhoi registrar in charge on lairibase acknowledge tawdabagi mawongda akhoi se tholakpa se akhoi MHRD gi maikai dagi masi yamna soiba am khangne masi yam thuna akhoi date 22nd phawi manungda masi gi clarification am khapibam thoi masi akhoi gi MHRD gi maikai dagi thawoina akhoi university se tangdu laita da phibam am khata lehla kan university se sigi mang ke gum khar silver haiba gi chingno phawa khoi university community gi maikai da fill tawje Imphal East amasung Imphal West district ta ngasi numidang pung taruk tagi tha ani chupna CRPC 1973 ki section 144 ki substation 2 chalaibaga loinana mafam ama hektada mi manga natraga manga dagi hena punba yadanaba mi sokhan bayaba khutlai pudanaba order thokre District Magistrate Imphal East na thokpa chirol amagi matung ina hairiba district ani asida anti social oiba mioi kharana aina yadaba thabak thawong khara chathagadawre haiba paw fangbadagi section asi chalaibani hairi Makura ani hatkiba makura amana nongmaina kaptuna sokhankiba khulem jiten mapunsi chupa jail da thamnaba phadok pikre phadok phanglaba matung court tagi Mapal tholakpada jitenda helmet na thomnaba changsilakiba khushaunarba nupi ama jitena mamaida khongpak na kausinki ngasi chairap court complex laiba Imphal West ki session judge maibam Manoj Kumar gi mamangda nauremthong khulem lekai dagi khulem Krishna Mohan hatlubagi maralda khulem jitel maralgi matungina mahakna phanggadaba chairak adu khanghanaba puthorakhi Kota Puthok matung additional public prosecutor na IPC ki section 302 amadi 307 ki makhada jitenbu mapunsi chupa jail da thamnaba prayer tauki Mara lairaba jitel gi ukil nasu court na matik chari haina khanba chairak adu adumak pibi yu haiki judge na jitenbu mahaki makura Krishna Mohan bu English ni taraga mangagi July gi tang kunthra da nongmaina kaptuna hatki bagi damak mapunsi chupa jail da thamnaba gi order taki Numit adumaktada atopa makura Priyobartabuna nongmaina kaptuna hatnaba hotnabagi damak chahi taret amasu jail da thamnaba order amasu piki jail da mapunsi chupa thamnaba phadok pibata natana lupa lishing kun gahumdoi oina fine thihan nabasu khanganki ngasi court na mapunsi chupa jail da thamnabagi phadok pikraba jitena si chahi asigi July thada Langol Pusilokta farm tawduna leiba khulem tomba kauba makura amasu nongmaina kaptuna hatkibagi thaudokta Chennai haiduna court ta case lairiba misak amani Ngarang ahing nongyaida koilas thakibata natana tera laukrakpam lekai gi lambi ngasi nongalakpada mapak phakpa yana leirambadagi lekai miyamna lambi thingbagi khongjang changsilure lambi asi nauhaunana amuk hana koilas thahannaba mari renaba singda wakatlagani haina Patswe Assembly constituency gi hanagi MLA S Kunjikisor kebana miyamda thajaba pibadagi lambi thingbagi khongjang handoki Tera Ideal Club ki advisor oiba lekai asidagi longjam brajarakna phongdorakpada ngarang ahing nongyaida thakiba koilas asi mamuta na thau chaidaba amadi uful sitok tabana nongalakpada phibam asi oirambani technology na khamtheng na chawkhatlaba matam asida lekai asigi miyambu tha khanthana yengba amadi ushittabagi moongda chatharamba thawong asi yaningde haiki Pingtoriba namuna se masi khoi ya janingde masina akhoi gi lekai jibu uchi thawaida ba matam jigi chawkal abo mayam jida ba kaisu letana khanba adu ahing da mi kanasu la aroi haidana tawge ma thagum tawba lekai jibu singna ba adu makhal gi ekaino black topping ne haina aina thamjage pingtoriba namuna se masi khoi ya janing thaudok asibu yengshinba lakiba ex MLA kebana lambi koilas thabada quality maintain taupa watpa manba moong sing asina anoba lengak asina paikhalakpa chawkhat thaurang sing asibu miyamna lana
उखिनबा अचौबा मचाक अमा ओहेले खोंजंग चंगसिंदुना लंबी थिंगबगी महुता याशिनबा पुरक्तुना अथुबा मतमदा नौहौनना मियामगी अपाम्बा मओंगदा लंबी असि नौना अमुक सेमनबा महाकी माइकैदगी मरी लेनबा सिंगदा तक्सिनगनी हाइना फोंदोखी नाकल अमरोमदा क्वालिटी मेंटेन तौदना कोइलास थाखिबा लंबी असि ngasi nungthil poboptagi amuk hana mari lenaba singna semjin sajinbagi khongthang lokhatkhre Rang thagi bisingche masi amona kothoga hajabda phokaraga masi halanba isma ai mari leinaba bibak singda mari leinaba khoi minister singda ai khoi gi wa thamjage ya birakani su khali lekai gi interest ta gi lebak interest habak tawbunina aruga si lengak sine chathariba phajaba khoi gi scheme jingche prajana khanga da wakhando adune adai da ya makki phawre se manamdi kare hani swai tawbure gaise impression jam phajaba khoi gi government khoi di pajari bane khoi adu dol se de khoi yaubudi na te doisu lebak si gi apa thabak torpcha sung basing sina chorok me idol ba ekta harob de town se swai tawkhalak bajidi kadem tawbam thoya khoi punamak masi kani lekai macha moina ta sena masi contractor sinda appeal tawjari bibak sinda appeal tawjari madudi sumba thabak sing jamhan thon begano nakala maromda tera lokrakpam lekai gi lambi koilas thabagi wathok asiga mari lenana works minister thongam bishwajitna lambi asibu semliba mari lenaba singi mathakta chap chabe action lokhatnaba report kaukhre haina phongdokre loinana lambi semba matamda ashoi angam yaudabadi nate adubu lambi semba da yauriba mari lenaba official singna pukning changna thabak tauramdaba natraga aranba moongda thabak tauramba thengnarabadi department da pau pbu chenaba sing action lokhatkani haina ngasi manipur gi football club ama mapanda sanaba chatnabagi lamthabada paumi singna hangba wahangi paukumoina minister na pirakibani yamna chatina supervision yaugdabo orgadi madada puriba eso eidu aikoni action lawnabagi akoina proceeding ama lokhasi haidana report piro haidana akoi haijagre aduga lon tawriba contractor du matung manauk sigi le report si magi aranba leiramagadi magi mathakta su aikoina kari magi agreement gi matungina kari tawbo yagadage haibadu leigani gram lerki praja sing amadi manipur gi praja sing da kogi departments da thabak sam tawrei adu sam gi tawbagi manungda thabak khara da dum asoibadi yauba haibasti kogi nature gi wafam ne aduna mayam अखोगी लेरिबा डिपार्टमेंट सिना रेक्टिफिकेशन तौरकांदा अफबा मौंगदा अखोगी अफबा थबक मखल की थबक मैमदा डिलीवर तौननबा अखोना जदन सेम सादन लेरे याद्रिबा पुनमक तुंग तु फगल ले हर कांदा अमुक फजना अखोगी अकनबा सुपरविजन की मखादा फजना कोलासु थाननबा कोना जगनी Patsoi Assembly Constituency ki manung chana leiba FCS godown takiba Sagolban Lukram Lairaki lambi asi matam kuina sembi dabadagi khoishau naraba lekai miyamna lambi thingduna thamkhre lambi asi matam kayagi mamangdagi sembi naba mari renaba singda haijaduna laklabasu mijeng changlak tabadagi lekai miyamna ngarangdagi hauna lambi asi gi saruk ama oiriba sangai pro kabui kulmapa amadi Sagolban Lukram Lairak machinda lambi asi thingjinduna thamkibani loinana Lukram Lairak takiba yaba tongan balairak macha kayasu thingjinduna makhal amatagi gari चटपा थिंकी मखाता ना मीटिंग चंगलक्ट्रबा फावबा लंबी असी थिंगलगनी हाइरी संगाई प्रोग्दा लेबा सेंट जोसेफ हायर सेकेंडरी स्कूल की महिरोई सिंह थिंदोक थिंजिन तौरीबा बैन सिंह हयेंगदगी सिंथा लेपगी खोंगचंग चंगसिनगदौरी मतम कुइनगी ममांगदगी स्कूल असी फाउदुना चटलिबा तेरा लुक्राम लेरक असी सेंबीदबना लेकाय असीगी मियामना चंगसिलिबा लंबी थिंगबगी खोंगचंग असीगी मतांगदा मरी लेनेबा सिंगा यानाबा अमा पुरक्ट्रिबा फाउबा खोंगचंग असी चंगसिनगदौरी ngasi स्कूल असीदा सेंट जोसेफ हायर सेकेंडरी स्कूल स्टूडेंट वेन सर्विस यूनियन की एडवाइजर तोंगब्रम मनी मोहन फोंदोखिबदा लेकाय असीना चंगसिलिबा लंबी थिंगबगी खोंगचंग असीना मरम ओइरगा महिरोई सिंह थिंदोक थिंजिन तौबदा चाउना खुदोंचादबा मायोकनरे बेन द स्कूल चचबा पिकलिबा महिरोई कया बेन थाफम खंगदबदगी मांगनबा यावबदा नतना मखोंगना सांगना बेन लेफम तमना चटनबा होटनबदा अवाबा कया मायोकनहले पोचै पुबा गाड़ी कया चथोक चसिन तौरिबा FCI FCS ताबा मरु ओइबा लंबी असी चही कयागी ममांगदगी ngasi फावबा सेंबीदबदा उफुल वाइफुल थोकना नुंग थाजिंदुना थंबदा लाइबक थिबा फावी हाइना महकना फोंदोकी मरीनबा सिंगना अतुबा मतमदा लेकाय असिगी मियाम गा याशिनबा पुरक्तुना स्कूल असिगी वेन सर्विस निंगथिना तौनबा होटनबियु हाइना महकना अपील तौकी असुक मरु ओइबा लंबी सी मतम कयागी मांगदगी सेंबीदना लेबसे पेंडी हाइदना लोकाम लेरकी अखोगी माइबेन सिंग मया पाइबी अलिगी लोकाम लेर क्लब मयाम सिना क्वेश्चन नरगा हुजी लंबी से थिंगमई खोंजंग मचंगसे मिरे थिंगबसिना मरम ओइरेरगा
ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯚꯦꯟ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯁꯤꯗ ꯑꯋꯥꯕ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯃꯔꯝ ꯄꯨꯝꯅꯃꯛꯁꯤ ꯂꯩꯕꯅ ꯑꯣꯊꯣꯔꯤꯇꯤꯒ ꯂꯣꯀꯦꯜꯒꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯤꯒ ꯌꯥꯅꯕ ꯑꯃ ꯄꯣꯔꯛꯇ꯭ꯔꯤ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯁ꯭ꯀꯨꯜ ꯁꯥꯔꯚꯤꯁ ꯇꯧꯕꯁꯦ ꯌꯥꯅꯗ꯭ꯔꯤ ꯐꯥꯎꯕ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯦꯞꯄ ꯇꯥꯔꯦ ꯍꯥꯏꯕ ꯈꯣꯡꯖꯪꯁꯦ ꯑꯩꯈꯣꯏꯁꯨ ꯆꯪꯁꯤꯟꯖꯔꯦ ꯍꯥꯏꯅ ꯃꯌꯥꯝ ꯃꯐꯝꯗ ꯐꯣꯡꯗꯣꯛꯆꯔꯤ ꯋꯥꯐꯝ ꯑꯁꯤꯗ ꯄꯦꯔꯦꯟꯁ ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟꯕꯨ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯅꯣꯂꯨꯛꯅꯁꯨ ꯍꯥꯏꯖꯔꯤ ꯈꯣꯡꯃꯟ ꯖꯣꯟ 5 की इरोम लेरकी लंबी मियामना सेमजिनबगीदमक मफम अदुगी मियोय खरा फानबा होटनरे हाइना संदोकलिबा असि अरानबा युमफम यावदबा वाफम ओइरमले लंबी अदु सेमजिनबगा पुलिसना मियोय खरगी मयुमदा चंगलंबा अदुगा मरी लेनरमद्रे अदुबु सोशल मीडिया फेसबुक ता थोंजु असेंबली कंस्टिट्युएंसी की एमएलए सु ओइरिबा मिनिस्टर विश्वजित की इमुंग मनुंग पंदुना यामना फजदबा ताबदा हंगोइबा वाहै सिजनदुना कमेंट पिरखिबगीदमा कमेंट पिरकपदा चेनबा मियोयसिंग साइबर क्राइम पुलिसना फानबा होटनबा ओइरमले खोंगमन जोन 5 की इरोम लेरकी लंबी मियामना सेमलुबगीदमक पुलिसता मी फाहले हाइना तोंगा संदोरक्लिबा असिगी मतांगदा ngasi वर्क्स मिनिस्टर थोंगाम विश्वजित का संजेन थोंगदा लेबा महाकी क्वार्टर दा पाउमी सिंगा उनबदा महाकना हाई खोंगमन जोन 5 की इरोम लेरकी मियामना लेंगा की थौरांग ngaidana मखोइना लंबी सेमजबा असि यामना थागतनिंगाइनी अमसुंग मदुदा अकाइबा करिसु लेते हाइकी लोइनाना मियामना एमएलए मिनिस्टर सिंहबु थबक तौदे मियामगी खंदे हाइदुना चैबा ngangbadasu akaiba karisu leite asoiba sing miyamna takpirak pahaibasi matung soidanaba afaba para amani haina minister na fogdoki adubu mi amagi imung manung panduna tabada hangoiba pokpa mi amagi ijat sokpa yaba wafam singbu social media da fongdorakpa amadi miyam da sandokpa haiba asi aingi wangmadani maramaduna fajadaba wahai sijinarakpa miyoi sing aduga wakhel taminanaba cyber crime police da chi iduna khanghan kibani haina मिनिस्टर विश्वजित फोंदोखी सरकार अखोना तौब ngамद्रिङैदा प्रजा म्याम अमना तौरप हाइबसी हाइरिबा मी कांबु अदुबो अखो याम थागतली हाइदना आई थमजगे अदुबा अनि तौबदबु अखोगी लेबा सोशल मीडिया दा अखोगी मिनिस्टर अमा नत्रगा गवर्नमेंट सिबु क्रिटिसाइज तौब नत्रगा चैबा हाइबसी अकाइबा लेते अखोगी कोलास थाबगी मतंग दा करीब त मरी लेनेदे अदुगा मसिगी मतंग दा क्रिटिसाइज तौबिबदसु अकाइबा लेजेदे तौबदबु अखोगी मीगी इमुंग मनुंगी नुपी अंगांगी ngang yadaba wa nganguba personal oiba pot ngangu gidamakta masigi tangai fadana masigi leiba potsi arana asumje sengdokna dragadi prajada lana lana chakrni haibagi damakta ai shana akogi leiriba cyber crime da application am khak thajagi lokholiba case na mabu jail namthalani natraga mabu halani natraga phurani haibagi wafam leite khoi tawriba punamaksi mi ama khakta nate group to the pulliba natak oidaba comment piriba group chingdo aduga sinaba yadaba wahi wata sinariba miyoi singdo adu khakta da akoina ngasi akoi leiri hairiba case pananabagi damakta tawjaki पौमी सिंगा उनबा दुगी खुदोंचाब लौदुना मिनिस्टर विश्वजित नमखाता नहाई पीडब्ल्यूडी इलेक्ट्रिसिटी अमदी तोंगान तोंगान बा डिपार्टमेंट सिंगदा मास्टर रोल अमदी वर्क चार्ज ओइना लेरिबा थौमी सिंगदा तोंगान तोंगान बा लूप सेमदुना सेनफम खाइगतले हाइबगी पाउ फंगले मसी करिगुंबा थेंगनबा थोकलबदी चपचाबा एक्शन लौगनी हाइना फोंदोखी मिनिस्टर न फोंदोरकपदा वर्क चार्ज अमदी मास्टर रोल दा लेरिबा थौमी सिंगबु ममांगै लेंगाकना लौशिनगनी हाइना तौरमलबसु तोंगान तोंगानबा केस लेबा अमदी असोइबा कया लेबदगी मखोइबु लौशिनदना थमलिबा असिदा सेनफम खरा पीरगा यारगनी हाइबगी मतागुम आइनगी वांगमदा थबक खरा चथरकलिबा असि खुदकता लेपकदबनी हाइकी अनौबा लेंगाक असिना सेंजा थुमजा लेहंदनबा होटनरिङै चैरक असिदा लेंगाक असिबु मियामना लाना उहन्नबा होटनबगी मतिक चाबा चैराक पीगनी हाइनसु लेंगाकी वांगांग लोय ओइदिबा मिनिस्टर विश्वजितना फोंदोखिबगा लोइनना थौमी सिंगनसु सेल खाइबा लाकपदा करी मरमगी सेल खाइरिबनो हाइबदु मरी लेनबा डिपार्टमेंट की ऑफिशियल सिंगदा हंगबियु हाइकी मास्टर रोल वर्क चार्ज ओइना थबक तौजरिबा अखोगी लाइक हाइबदी पीडब्ल्यू दा लेरिबा इलेक्ट्रिसिटी दा लेरिबा अदुगा तोआन तोआनबा डिपार्टमेंट सिंगदा लेरिबा मरोइना मास्टर रोल वर्क चार्जिंग अदुगा पेंडिंग लेबा कोर्ट केसेस न चिंगबा अदुमदी ममांगदा अखोई सरकारना लौगनी हारकांदा हुजिकना अखोई कॉम्प्लिकेशन खरा लेबा अदुगा लौबो यादबदे लौखतना लेरिबा थबक सिंगी दबदे यूनियन सेमे हारगा कमिटी सेमे हारगा हारिबु लुचिंग बसिंग सिंगना अखोई खंगेदबा अखोई लिस्ट टू द यावजबा मियोइ सिंगदगी पैसा खाय हाइबसे अखोई सोर्स फंगे अदना मसी थेंगनबा मतमदा हाइरिबा मियोइसिंगदो मदु आइनगी मतुंग इना मदुगी दंदी फंगोइदगे मरम लेते अदुना मसीगी लेरिबा पुसि प्रजादा अपंगबा सिबा अदु सोशल क्राइम ओइनबा थबक से अखोई हाइरिबा लीडर सिंग थुना थादोक पियु हाइना आई थमजगे
Government of India na Outstanding Parliamentarian Award pirakraba state asigi Governor Dr. Najma Heptullah Manipur lengakna taramno oktuna ikai khumnaba utkre. MFDS ta pangthokiba taramno okpagi thoramda wangang laduna Chief Minister Nongthombam Birena state asigi administration mathau phajana tawhanbada Governor Najma Heptullah gi singthaningai oiba thodang kayabu thagatki. Mahakna hai mamang thakta state asida leiramba Governor singa lengaka ungkhatnaba kaya Thengna hawi adubu Governor Najma gi matamdadi Manipur lengaka Governor ga yamna aphaba mari thamba ngamle haina phongdoki. Makhatana mob justice ki matangda wangang laduna Chief Minister Nongthombam Birena thokriba thodok adu miyoibagi lichat nate khunai asida hingminashi hairagadi amana amabu ikai khumnafam thoi haina su phongdoki. People sitting on Pavani automatically. When you Pradani Yang City, no politicians in the bureaucrat of such a high give to Dobra, Karitori Heaven. Tora Gam appreciation. We see Yam Sativa culture, Runa Lapre, Manipur. Mob justice, mob culture. Me, I'm in a park, like Habisi, Karitor Winoconi, Masam Kapi Bagumba. Heck, my Amani Toxalaga had the poor Wahang Bagumba. I could get the Mama Tonin Kushito with them away. Me respect, me value like the Budon away. Tina Kai. A quay Manipur again in a culture to Wang, sports to Wang, a quay the young discipline labor society in I said, where it's gone. Then all things, right at Requay. Morals, I quit among the Pugimami, could the Chamula. Thoramaduda wangang laduna Governor Najma Heptullah state asigi administration da haukiba chahi ama makhai asida anoba lengakna purakliba awanba si yamna singthaningai ni haina phongdoki mahakna hogalakliba naha singda masa masana tawba thabakta pukning changna tawduna tawriba hiramaduda khwaidagi mithoiba oinaba appeal tawki ngasigi thoramaduda Manipur lengaki cabinet minister sing loinana makok thongba official sing amadi school college ki mahiroi singna sarukyaki. I feel that if you are recognized, it is good. But even if you are not recognized, if you are mentally satisfied that you have done something good, I think that's good enough. I wish all the young people a very, very bright future. You have the most beautiful state, which I call the God's own paradise, which is not discovered by the world today. We have to make the world discover the paradise. Thank you very much. Haikru hidongbagi thoram asina ekoina hiram khudingmakta wakalon amata oina lepminaragadi maipa I haibasi takli haina Manipur gi Governor Dr. Najma Heptullah na phongdokre. Wafam asi Bijoy Govinda Sevayat Committee Manipur na sinduna Sagolban Bijoy Govinda Thangabata Maitai gi Lining Laishol gi chatnabi kayaga loinana chahi khudingi langban gi taramathuini panba numita pangthokiba Chani Fusuba Hikru Hidongbagi Thoram Chief Case to in a Sarukya Kiba Governor na Haikibani Mahakna Makatana Yang Tanabagi Thoramasina Nung the Piriba Paujelasi Miyamna Kaminaba Matautari Haina Sufongdoki Nasigi Thoramaduda Manipur gi Tongan by MLA Kyasu Sarukyaki Loinana Handak Chahi Dagi Ahanba Oina Governor na Mai Pakraba Hi Thoba Kanglupta Governor's Trophy Haiduna Cash Award Amasu Kutsinaki. But this haiku is all about the social religious ceremony performed every year and as part the royal chronicles. This festival is celebrated with the famous of Amla Haiku to the Lord on the 11th day of Lamba month, accompanied with an exciting contest of the boat race in the sacred Kandapat Mosque or the I'm very happy that the people of Imphal, people of Manipur, is remembering their history and they are continuing their traditions. Ngasi langban gi taramathui ni panba Haikru hidongba thoram lamlai gi salampatasu nat ki oiba
laishon tishon ga loinana mapung phana pangthoki lamlai da leiba ima imoinu thogal thoshin kanglup kanglei pakna sinduna taruklak subo oina pangthoki ba thoram aduga mari lenena punna panak kunna saruk yaba hiang tanabagi thoram amasu pangthoki salai taret ki firal chingkhatuna thoram haudok paga loinana nat ki mari lenaba pena saisak laigi khubamda athen pot kaba ching haibana chingba lining laishon gi thoram kaya su pangthoki ngasigi thoram aduda saruk yakiba BJP Manipur Pradesh ki executive member KS Ibom Chana ipa ipuna chatlamba nat ki oiba lining laishon sing muchilaklaba matam asida chanabi sing asi hingat handaba yade haibagi wakhalonda thoram asi maru oina pangthokpani furup ama oiragadi masagi loan mayek lining laishon laifam thoi aikhoigi damakta ipa ipu singna thambiramba chana kanglon sing asi macha masu oiba aikhoina yokhatana mitopna yokhat piroi ngasigi numit asina lakpada lamdam asida tangdu leitaba amadi furup mashelgi marakta nushi chanaba purakpa oirasanu haina mahakna fongdokhi कोई जाति अमोने हिंग तारगदी कोई जाति दुगी लमखै लैबताई मागी मयेक लैबताई अदुगा मागी मरोल लैबताई अदुगा मागी ट्रेडिशन कल्चर लैबताई अदुना अखोई हुजिक सिगुम्बा कोई कल्चर ट्रेडिशन मयाम सि यामना मांगथरकबा सिगुम्बा मतमजिदा अखोई सुमाइना इपा इपुगी इपा नाट इपु नाट का सागोनबा थौरम सिंगसे अखोई पांगथोकपा असिना अखोई जाति अमोइना तरंग तरंग अखोई हिंगबदा मसि तंगाई फदना तौदबा यादबा अखोई इथौनी अखोई पुनमकी इथौनी हैना खल्लकांदा अखोइना सही खुदिंगी मफमसिदा पांगथोकपनी हांगदुना लेरिबा ऑटोनोमस डिस्ट्रिक्ट काउंसिल चुराचांदपुर की चेयरमैन की फम अथुबा मतमदा मिखल तौदुना हापचिनबदा ऑल ट्राइबल राइट्स प्रोटेक्शन फोरम मणिपुरना मरी लेनबा सिंगी पुकनिंग चिंगसिलखली नागारामदा लेबा ऑल ट्राइबल राइट्स प्रोटेक्शन फोरम मणिपुर की ऑफिस दा पौमी सिंगा उनाबदा फोरम असिगी प्रेसिडेंट जोसेफ रोंगमैना हाइकिबदा ADC चुराचांदपुर की चेयरमैन ओइरंबा खाइपा हौकिपना फम थादोखिबदगी डिस्ट्रिक्ट असिगी मियामना चौखत थौरांगी थबक पाइखतपदा अपनबा ओइरे असिगुम्बा खुदोंग चादबा असि कोकनबा चेयरमैन खनबगी महुत्ता ADC काउंसिलर सिंगी मरक्ता पॉलिटिकल गेम तौनदुना लेथोकपा असि यानिंगदे हांगलिबा फमसी मिखल तौदुना खननबा गवर्नर अमदी मणिपुर हाई कोर्ट नसु ऑर्डर थोखरबनी अदुबु ngasi फाउबा मरी लेनबा सिंगना खंगसिनदना लेथोकली हिरम असिदा ट्राइबल अफेयर्स इन हिल्स की माइकैदगी सु मिचेंग चंगबिदुना अथुबा मतमदा फ्लोर टेस्ट तौदुना मिखल पांगथोकलगा चेयरमैन की फम हापियु करिगुम्बा तुमिना लेशिलबदी अकनबा खोंजंग सिंग चंगसिलगनी हाइरी चुराचांदपुर पब्लिक सिंह से ऑटोनोमस डिस्ट्रिक्ट काउंसिल की चेयरमैन लेतबसिदा अवाबा मयोग नरे पु खाइपाव हाउकिप डेट 27 जुलाई दा मसा मतोमदा रिजाइन तौखरबनी मदुदा गवर्नर नसु एक्सेप्ट तौरगा अनोवा चेयरमैन अमा इलेक्ट तौखरो हाइना डायरेक्शन से पीखरबनी मदबु हौजिक फाउ से इलेक्शन से तौथोक्तदना पॉलिटिकल गेम ओइना सनबसे सनबिगनु गवर्नमेंट ना पब्लिक सिंगी इंटरेस्ट तो येंगबिरगा अथुबदा इलेक्शन से तौथोक्त्रगदी पब्लिक सिंग असाउबसा हेंजलरगदी अफबा ओइरा ओए पार्लियामेंटरी स्टैंडिंग कमिटी की रिपोर्ट नंबर 213 की मतंगदा ngasi nongmagi oiba khananebagi thoram ama pangthokre one day discourse on 213th report of parliamentary standing committee on home affairs government of india haina mingthonba mifam adu united committee manipur na sinduna palace compound da leiba lamyan ba shanglen da pangthokibani mifam adu da manipur gi tongan tongan ba civil organization ki luching ba sing sarukya ki mifam adu gi wahodok oina ucm gi general secretary kh athobana phongdokibada parliamentary standing committee na pikhalakhiba report asigi hek hobadagi asoiba aranba kaya yaudaba natte नागा फुरुक खक्तगी याइफनबा खनबगी ममी ताई हाइकी महाकना हाई मणिपुरदा लेरिबा फुरुक मसेल असि अमगा येंगथीना हंदुना अपुनबगी सक्तम अमा सागतुना पुन्ना लेमिनबा ngamdanaba इंडिया लेंगाकना सिलिब्रा हाइबगी चाउनबा चिंगनबा ओइरे हाइबा वाफम थमलकली UCM की प्रेसिडेंट सुनील कराम अमदी मणिपुर यूनिवर्सिटी की डिपार्टमेंट ऑफ एंथ्रोपोलॉजी की प्रोफेसर W नवकुमारना मॉडरेटर ओइदुना पांगथोखिबा मिफमसी लोइरकपदा तोंगान तोंगानबा वारेप कयासु लौगनी हाइरी पार्लियामेंट्री स्टैंडिंग कमिटी की रिपोर्ट अनानबा डेटा यूफम इरी वैली एरिया से चामद कुन मंगाना वैली एरिया तंपा की सरुनी लेमोरीब हुंद्रा मंगाना चिंगनी असेंबदी चामद तरा खतनी एक्चुअल एरिया से वैली एरिया से 2238 स्क्वायर किलोमीटर्स आउट ऑफ 22,327 स्क्वायर किलोमीटर्स हाई रिपोर्ट से PSC की रिपोर्ट
deliberately thawina चामद कुल मंगाने ना हाइजले कई नो हाइ कान फ्रेंड मणिपुर वेबल लमसे मैतेई की नागागी कुकी की मैतेई पांगन ने लम ये न मतम दा मैतेई की सु चाम से दुम चामद कुल मंगा मोय मरी ये न कुल मंगा थुंगnei ga हाइ ता हाइजन बे याना न बगी अदु अरान ब बोर मदा युमफम मोय थवई इसले हौखिबा सेप्टेम्बर की तांग 13 थरोइजम अवांग लेकाई द लेबा चौखट खोंथांग मैरा पाइबी की मेंबर हाइक्रुजम समा देबीना प्रेस मीट अमदा फारूक खान मिसी की मतंगदा थौदोक अदु हुरानबा चंगकपदगी थोखिबनी अतमनना हाखिबा नत्ति हाइना फोंदोखिबा अदु मिनंबा अमदी फोंगना नमथाक तौबनी हाइना JAC against mob lynching of Mohammed Farooq Khan alias Furkan of Lilong Haurebi Mayai Lekai at Terrorism Lamsang Assembly Constituency Manipurna Chirol Amada Pendaba Fongdorakli Myanmar da India gi Consul General Oina Thaupuriba IFS officer Nandan Singh Boishoria Pungkharagi Khongchata Imphal da laklamle mahakna Imphal da laklambada All Manipur Entrepreneur Association na taramna okre Chingmairong da leiba Hotel Grande da pangthokiba achamba thoram amada Nandan Singh Boishoria bu Association asigi President Saugai Jam Rishikumar na luchingba kangbu amana okibani mahakbu okpibagidamak thagatpa phongdok laduna Nandan Singh na haikibada India amasung Myanmar anigi marakta lainariba trade and commerce amadi tourism gi thabak mai pakna paikhat pangamle madugi mathakta leibak anigi maridasu hena chetsinduna online visa gi khudong chabasu leire hauzik India na Myanmar da lambi amadi thong kaya saduna hiram kaya da kana minana ba hotnari loinana Manipur gi entrepreneur kaya na Manipur economy da kana ba kaya pinaba thabak kaya su paikhat li haiki So this is a good opportunity for all of you to come and do some business. On our side, at the consulate, we will try our best to promote this relationship. If you are planning to bring a delegation to Marle or to Moiva, we will be very happy to conduct the business-to-business meetings there. You should give us some time in advance so that we can have a sufficient publicity and we can coordinate with the MRCCI there and get the sector-specific people to have this interaction for joint venture or those kind of things. Matungda Guru Kulla Cultural Academy gi Tara Suba Foundation de gi thauram ngasi Khurai Kongpal Sajor Laikai Dalaiba Academy asigi sanglenda pangthokibagi pau amadi Manipur amasung malim ki tongan tongan ba ipau sing pudona lakchige Impact News pa meeting taradun lepiu Mayam bu mukhana taram nokchere bulletin asigi makhata ba pau miyam da pizari Gurukulla Cultural Academy ki Tara Suba Foundation Day ki thauram ngasi Khurai Kongpal Sajor Laikai Dalaiba Academy asigi sanglenda pangthokre thauram aduda saruk yakiba Education Minister Thokchom Radhishyamna proper guidance watpana maram oiraga lamdam asigi talented oiraba naharol singna manglomda changsinbada thinthaba haina phongdokladuna akhang ahai sing oja singna naharol singbu achungba lambida lamjing binabagi apamba phongdokre Minister na makhata na phongdokibada haugalakliba naharol singda oja guru singna nushina loina biduna mangtharaklaba thaksi khasi ningthina khanghanduna mahai tamlabadi maipak pangamgani loina na mangtharaklaba khunai asigi chanabi kaya ngaktuna thamnaba hotnabada Gurukulla Cultural Academy na achauba mating oigani haina phongdoki thauramadu da natana isaigi oja El Munal amasung Sanatombi amadi theater gi oza oinam Biramangolda Gurukulla Memorial Award English English Taraganipan Kutsinaki Loinana Manipuri Londa Radio Lila Oina Sanaba Mahabharat ki Bhim Saba Sarangthem Shyambabu Durjadon Saba Khwairakpam Vishwamitra Kunti Sabi Chungkham Chandani amasung Gandhari Sabi Thongam Thoithoida Achamba Khudol Piduna Taramna Oki Proper guidance bibitaba lana lamjing bibadagi ngasi akoi ayong namang thana chalang godoba adugumba rajya si samaj se khara akoina ningba thungda lehori base masina maramni aduna ahal oiriba akoi khuding akoi iral le henai thamjage akoi leiriba senior oiba akoina akhang he akoina chumna guide tawragadi akoi horiba naharol singi mo chaling iba panthungni de wongam gani masidi oja singso
छात्र का सब अने स्कूल कारक जीन की खुरा उसेल कासल ले छात्र का वजा खेना उसल लेत्रे अदुना थक्सी कासी वासल ले मसिग मतम सिरा सिगुम्बा एकाडमी कया अमना लवी रिबा रोल दायित्व से मसिना कोई मणिपुर से अचुंब लंबी अफव लंबी सोइदना उबीगनी लमदम असिदा जर्नलिज्म की इहौ सागलंबा लमयानबा हिजम इराबोट की मपोक थागा मरी लेना ई पाउगी लमदा खोंगदारिबा स्टेट असिगी एडिटर निपानदा इकाई खुमनबा उटकदौरी मणिपुर प्रोलेटारिएट पीपल्स डेमोक्रेटिक यूनियन MPPDU अमदी मसिगा चटमिनबा वाखलोन मानबा लूप SWA SSUM अमसुंग POFM ना पुन्ना खुत्समनदुना सेम्बा लमयानबा इराबोट निंगशिंग थौरम पांगबा कांगलुपना सिंधुना सेप्टेम्बर की तांग कुनगमाथोय हयेंगी नुमिता हैरोक्ता पांगथोकदबा थौरम अमदा इकाई खुमनबा असि उटकदौरी हयेंगी थौरम असिगा मरी लेना ngasi MPPDU की लोइसंगदा पांगथोकपा पाउगी पाउमिसिंगा उनबदा लूप असिगी प्रेसिडेंट एन मेघचंद्रना महौसागुम लमयानबा इराबोट मेमोरियल इन्वेस्टिगेटिव जर्नलिस्ट अवार्ड अमदी लमयानबा इराबोट मेमोरियल अवार्ड सिंगसु ममांग चहीगुम हंदक चहीगिसु ओइना पीगनी ई पाउगी लमदा मरु हुलंबा लमयानबा इराबोटना अहोंगबा पुनसिरोल थादोक्तुना अरोनबा पुनसिरोलदा ताखिदुना यावोल मितम हुनखिबा हयेंगी नुमित असिगा मरी लेना एडिटर निपानदा इकाई खुमनबा उटपगी थौरम असि पांगथोकनबा सेम साबनी इकाई खुमनबा उटकदौरिबा एडिटर सिंग अदुदी इंपैक्ट टीवी की एडिटर इन चीफ युमनाम रूपचंद्र इमेज टीवी की एडिटर एन उत्तम कुमार हुये लनपाव की एडिटर हेमंत कुमार निंगोम्बा कंगलापाव की एडिटर लबंगो इम्फाल टाइम्स की एडिटर KH रिंकू संगाई एक्सप्रेस की एडिटर खोगेंद्र खोमद्राम सनालेबा की एक्टिंग एडिटर कृष्ण मोहन अमसुंग ISTV की एडिटर M हेलेंद्रोनी पांथोक चरीब थौरमदी सेप्टेम्बर 28 जावोन मितम खिबा नुमित अमदी लुसिंग पुरेन इराबोना मतम अमगी निंथौ पालंगै मतम लेंगाक मतमदा अथिंग ब निंथौ की चनबी क्या मायोक्ता जर्नलिज्म की यौ सागतुना थागी सिफों क्या फोंगदुना मणिपुर की प्रजा सिंगदा मतम मतम दुगी पाउचेन सिंगबा योन खिबा इनोट सागलखिबा अदुम जर्नलिज्म की इहो दुगी मखा तारकपदा ngasidi मणिपुर की जर्नलिज्म की इहोसी अदुमथि वांखतना मणिपुर की प्रजा की सेवा तौदुना मणिपुर प्रजा की मदा कथोकलिबा मणिपुर की पाउगी अदुमलबा एडिटर क्या कुमना खनन बुंदा एडिटर निपान का खंगतुना ngasidi hayeng asida adugi mana pibagi thorom anisi pangthok jabani JCRE Skill Solution की ट्रेनिंग सेंटर अमंग असि सेकमाई कौजेंग लैमदा सेकमाई कंस्टिट्युएंसी की MLA हाइखाम दिंगोना हांगतोख्रे इनॉग्रेशन फंक्शन अदुगा मरी लेना MLA हाइखाम दिंगोना इंपैक्ट न्यूज फोंदोरकपदा लमदम असिगी थबक फंगदबा नहारोल कयादा स्किल ट्रेनिंग पीदुना मसागा चानबा थबक फंगहनबगी पांदमदा JCRE ना पाइखलकलिबा थौरांग असि यामना सिंथानिंगाइनी हौजिकी मतमदा लाइरिक हैबगी मथक्ता स्किल डेवलपमेंट नीतिना लेबा मथौताई मरम अदुना JCRE ना स्किल डेवलपमेंट पीनबा होटनरकलिबा प्रोग्राम सिंग याउशिंदुना खुनाय असि चौखटनबा होटनबदा यूथ सिंगना अचौबा थौदांग लौहनिंगी हाइना फोंदोखी थौरम अदुदा JCRE स्किल सोल्यूशन की डायरेक्टर L निरंजन फोंदोरकिबदा अनएम्प्लॉयमेंट ना मरम ओइरगा मणिपुर मखल कयागी इशू थोखन नबगी अचौबा मचाक अमा ओहली मरम अदुना थबक फंगदबदगी हौगलकलिबा यूथ सिंगदा बेसिक स्किल सिंग मरु ओइना कम्युनिकेशन स्किल अमदी कंप्यूटर स्किल निंगथिना खंगहनबा मथौताई हाइकी लोइनना यूथ सिंगदा स्किल डेवलपमेंट ट्रेनिंग निंगथिना पीरबा कांतता मणिपुर चौखट हनबा ngamkani haina phongdoki पुरे यूथ सिंग सी लाइक थबक फंगदबन मर मरकांदा अटोप अटोप एलिमेंट मैम तौरप से बंद थवा यौचलप निशा चाबन चिंबा अटोप अटोप तहोइदब थबक मैम तौरपसिन मर मरकांदा होगी मणिपुर मरुना मणिपुर से सेमल लेतब लेबा होइबनिना मसिदा हेना मांगथरप कइनोम ओरपसिना मसिदी हारिबा JCRE सिना खरद ओरसु यूथ सिंगसिदा स्किल डेवलपमेंट प्रोग्राम से पीरकांदा मसा मसागी सेमल लेहनबा मसा मसा स्किल डेवलपमेंट लेहलकांदा थाउ पीरकांदा हेना चखटप मणिपुर मा हादि मणिपुर सिदा हेना चखटप अदुम स्टेज मा JCRE ना लौरी लमयानबा इराबोट निंगसिंग थौरम ऑब्जर्वेशन कमिटी लिंटोकना सिंधुना कैबी मनाचिंगदा हयेंग सेप्टेम्बर की तांग 23 पांगथोकदौरिबा लमयानबा इराबोट निंगसिंग थौरम असिदा बन्ना चिंगबा तौबीरक्तनबा कमिटी असिना थादोरकपा चेरोल अमदा मियामदा अपील तौरकली
Manipur Cultural Ashram MCA gi Mapan Suba Foundation de Ashram asigi Wangkhai Ningthem Mapal Makha Leirakta Labor Office da pangthokre loinana numit asiga mari lenana chahi gi oina puthokpa nupi macha khubak isai puthokre Paumi Singh da wangang laduna Ashram asigi Director Aribam Ibomcha Sarmana nupi macha khubak isai asi tashengnama kang matamda saknaba isai ni adum oinamak isai asigi top pa magun adu yokhatnabagi damak amuk hana puthokpani haina phongdoki ngasigi thauram aduda eminent filmmaker Padmashri Aribam Shyam Sharmana athoiba mithunglen oina sarukyaki nupi macha khubai sei haiba pareng se Jayadeva Kabir ki adumba Jagannatha Balabhadra Subhadra ahungi kangi matamda pangthokpa thoram parengni adubu eikhoina kumsigi union function kanosige na production foundation de ga mari lenana nupi macha khubai sei pareng si kon pangthoknana ban silangna honajabani All Manipur Nupi Marup State Council gi member ama oiriba Naharup Mayai Lekai dagi pebam takhelaibu nongmaina kapambagi thawong All Manipur Nupi Marup na Chirol amada yaning da phongdorakli loinana thodok aduda Jenariba Ranbi Lengak na matik jaba chairak piu haina Chirol asina makhatari RK Sanatombi Devi College of Education Sinduna Adolescents for Social Change haiba hiramda numit nini chupna chathagadaba National Seminar ngasidagi chathaba hokre Mioiba amagi punsida adolescents haibadi inkhalakpa jobangi punsida thengnariba issue singi matangda miyamda mamutana khanghanabagi wakhalonda seminar asi pangthokpani ngasigi seminar aduda inkhalakpa jobangi punsina tungi yumbi sing afaba lambida puna bohotnabada lawriba thaudang amadi hairiba matam asida angang singbu skill education piduna makoigi punsida awonba amadi senmitlon leihannaba hotnabada mama mapa oiba singna lawgadaba thaudang singi matangda wafam kaya thamki North AOC da Laiba College asida pangthokiba thawramaduda Social Welfare Department ki Secretary Jacinta Lajaras IAS Indian Institute of Mass Communication New Delhi ki former President Dr. MC Sekhar amasung AM School of Educational Science Assam University ki Dean Professor Gitika Bakshi Susarukya ki Rotary Club of Imphal RID na sinduna lakliba September gitang kunga humdogi ayupung tara taba matamda Manipuri da laiba Rotary Multi Service Center da Sport Painting Competition ama pangthok lagani haina chirol amana hairi competition asi category ahum thokna class 1 dagina class 10 faubagi oina pangthokadabani hairi Ngarang numidang pung tara mathoiga minute kuntra rom taba matamda Bishnupur gi additional SP operation KSI Manihar Singh gi micheng makhada OC Inspector B Lungthang by final luchingba Bishnupur Commando amadi Taruk Suba Assam Rifles ki apunba team amana irengbam makha maning lekai gi da thihumba gi thabak chathabada UNLF ki active kadar ama fari hairi faraba miyoi adudi irengbam makha maning lekai dagi Thiam Ajit Singh alias Wahen ba chahi kuntra apokpa TIS Maniba buni hairi Farba miyoi adu makhataba legal action lokhatnaba Nambol Police Station da sinakre hairi Haukiba September gitang tarago humdoida Imphal West District ki manung chanba Patsoi Police Station na konba Tharoism da thokiba laibak thiba thodok amada Lilong Haurebi mayai lekai dagi Muhammad Farouk Elias Furkan chahi kunga taruk lekidabagi thaudok All Manipur United Club Organization amukona cherol amada nungaitaba phongdorakli loinana Manipur lengakna sigumba thaudokta chenaba miyoi sing asi logyoiba matik chaba chairak pinaba takshilakli India ki hanagi Prime Minister Oiramba loinana BJP ki saknairaba luchingba Atal Bihari Vajpayee na lekidaba tha ama mapung pharakiba ningsingba oina Karya Anjali program Free medical camp among asi Wangkhai Kendragi Manung Channa Hata Golapati da Pangthokre BJP Manipur Pradesh na sinduna pangthokiba thawramaduda Mirol Bimama amadi angang yauna miyoi kayada free health checkup tawki loinana lemna hidak langtha kaya su piki ngasigi health camp adu Rajya Sabha gi MP amadi BJP Manipur Pradesh ki President KSI Babananda yauna BJP Manipur State ki makok thongba official singna
saruk yaki ngasigi health camp aduda hata golapati da leiba mission diagnostic laboratory gi staff singnasu mating pangki panbaya ba amana india gi hanagi prime minister oiramba atal bihari bajpai chahi asigi august ki tang taraga taruk masagi anaba amana maram oiraga lekidabani hariba medical camp asida khoi nupi angang gi oiba special check up vaccination amadi lemna hidak pibagi thorum mayam amadi ultrasound drug blood sugar test toba ECG na singma mayam hapsari अखोन पांथोक्सरिबा मेडिकल केम असि सिखतनते हनके पांथोइबसना मरिरक सुबने मथंग मथंग पांथोक्सग्रे अखोन पांथोक्सगदोबा केम असि पुलपना निपानी बीजेपी के कार्यकर्ता सिंगना अखोगी भारतीय जनता पार्टी की प्राइम मिनिस्टर ओबिरेंबा अटल बिहारी वाजपेयी मागे मथंग मफमदा छोटान लिकत पोइना अखोय पांथोक्सबा दुगुंबा मेडिकल केम मणिपुर प्रदेश कांग्रेस कमिटी की स्पोक्सपर्सन अमा ओइरिबा निंगोंबम भूपेंद्र मैतैबु ऑल इंडिया फिशरमैन कांग्रेस की नॉर्थ रीजन की रीजनल कोऑर्डिनेटर ओइना खल्ले हाइना ऑल इंडिया फिशरमैन कांग्रेस की नेशनल कोऑर्डिनेटर न थोकपा चिरोल अमना हाइरकली यूथ अफेयर्स एंड स्पोर्ट्स चंडीगढ़ सिंधुना तरातरुक सुबा एडमिनिस्ट्रेटर्स चैलेंज कप ऑल इंडिया फुटबॉल टूर्नामेंट अंडर 14 बॉयज 2018 दा सरुक यारुनबा AIFF ना मसक खंगलबा मणिपुर की फुटबॉल टीम FC इम्फाल सिटी ngasi इम्फाल थादोखरे टीम असी ngasi वर्क्स मिनिस्टर थोंगाम विश्वजित ना कंगला ममांगदगी लमथाखिबनी पनबयाबदी ममांगद पांगथोखिबा 15 सुबा एडमिनिस्ट्रेटर्स चैलेंज कपता FC इम्फाल सिटी ना अहुम सुबा पोजीशन तारखिबनी सानारोई सिंहबु लमथाखिबा दुगा मरी लेना पौमी सिंगा उनबदा मिनिस्टर विश्वजित ना हाय साना खोनबदा मणिपुर असी मांगजिल थाना चटलिबनी मरम अदुना फुटबॉल मसाना खकनतना तोंगान तोंगान बा मसाना सिंगिसु लेंगाक असिना पीबा याबा मतेंग पीनबा होटनगनी हायकी सोसाइटी से तिंजंग काजिंगदना लेबा है कोई स्पोर्ट्स दरकार ले पुनमक से मतम खुदमकता अखोना सोसाइटी मा एडजस्ट तौननबा मसी अखोना नाक सेंदना अमदी ngasi प्रोफेशनल ओइरबा अखोगी लम्स द रिसोर्स लेजदबा पोट मतम सिदा इंडिया गे अखोई पृथ्वी अखोई दा अखोना कंपटीशन दा मयाम अमा ngamaga लागा अखोई सेदा अखोना तोमथिन ngalakba है बसे मसी अखोगी फाइदगी सोन पिरमबा अखोई गुण ब्लड यारबा पोसे मतम खुदमकता अखोना तौगदबनी है बसे मैम दा अपील तौजरी लोनना सरकार की अखोगी बिहाफ स्पोक्स पर्सन अमो सरकार ने प्रमोट तौरी मतंग ताबदसु एनी लाखो मतलब नॉट ओनली फुटबॉल खतगे नतने एनी इवेंट खुदिमक्ता डिसिप्लिन खुदिमक्ता अखोना स्पोर्ट्स को अखोगी लाइफ नि खंजरगा अखोई सपोर्ट तौगनी हाइदना अवि थम नाकलमरोमदा पौमी सिंगा उनबदा विश्वजित नहाय हौरकलिबा नहारो सिंहबु अचुंबा लंबीदा पुरकनबा होटनबा हाइबसी तंगाई फदबनी लेंगागसिना ngarang phamkiba cabinet na tongan tongan ba chawkha thorang kaya gi matang da warip lobagi manung chana YL chathadana miyam pulaga chairak pibagi thawong sing asi thingnaba lawkhiba warip asi khwaidagi maru oiba lengak asi gi thaushilni mi amabu YL dringaida miyam changduna hatpa tuppa tawba asina haurakliba naharo singda aranba wakhalon kaya phauhannabagi machak ama oiri mob violence control and prohibition bill asi assembly da puthok dringaida ordinance oina चटनादुना पामदबा थौदोग सिंह असि थोक्तनबा तोंगान तोंगानबा थौरांग सिंह पाइखतबा हौरगनी हाइकी अबे मो थोलपसिंग से कंट्रोल तौबा अमदी मदुबु अखोगी प्रोहिबिशन अखोगी बिल हाइदन 2018 मसी पुथोलिबा पोसे अहाबो ओइना ऑर्डिनेंस जारी गनी अदुगी मतुक मतुंग एक बोले हर कांदा अखोई लैरिबा अखोगी लेकाय लेकायदा अखोगी लैरिबा कंसोलिडेट ओइना अखोई लेकाय दुदा ओइना अखोगी फाइन इंपोज तौले हर कांदा अखोनी ngasi मफम मफम खुदिमक शांति रक्षा लेनेबा अखोगी मरक्ता अखोना लॉ लै लेबाक असिदा दुगा लेबाक असिदा गवर्नमेंट शासन लैरी हाइबचे मतंग खुदिंग यादगी ममांगदगी लेरक्टरगजु अखोगी सरकार सबताना प्रजा खुदिमक्ता मदुगी राइट अमदी मागी मरानी मतुना मरान फंगबा हाइबदो जस्टिस पिन नबगदमता अखोगी ngasi कैबिनेट ना अयाब पिरकाना लौखनी अदु मसी प्रजा खुदिमना सपोर्ट तौबिगिने हाइबगी वकल लैजरी हरियाणा द पांथोकदबा नेशनल बॉक्सिंग चैंपियनशिप ता मणिपुर की महुत सिंतुना सरुक यारुगदबा नोंगदा बॉक्सिंग एकेडमी की सानरोई सिंह पुकनिंग थौगतपा अमदी मंगोल पीबगी थौरम पांथोखरे स्कूल गेम्स डेवलपमेंट फाउंडेशन हरियाणा सिंतुना था असिगी तांग 19 दगी हौरगा मथंग था अक्टोबर की तांग अमा फाउबा नुमित मरीनी चुपना स्टेट अदुगी कार्नेल डिस्ट्रिक्ट चथगदबा चैंपियनशिप अदुदा मणिपुर दगी पुन्ना सानरोई कुन्ना सरुक यारुगनी ngasi NEIDP Central Working Committee की वाइस प्रेसिडेंट सापम कुंजकेश्वर की 13 सापम लेरक्ता लेबा युमदा पांथोखिबा थौरम अदुदा एक्स MLA सु ओइरिबा वाइस प्रेसिडेंट कुंजकेश्वरना सानरोई सिंगी खोंगचत असिबु पुकनिंग थौगतपो ओइना सेल की तेंगबांग पीकी
थौरम अदुगा मरी लेनना महाकना फोंदोकिबदा lam asida mithoi mihen tanaba chatlamdaida selgi awaba leibana lengakta khakta mateng pangbina ba haibagi mahuta lamdam asigi miyam pumbana pangalamati selgi mateng panghaningi sana khonabagi lamda mithoi mihen kaya puthokpa ngamlaklaba matam adutata awang nongpok state sing asibu mainland indiana hanthana yenglibasi nathai hanba ngamgani haiki Manipuri state si chatlaga ataga parliament toripsida tasena khoigi muisadum hojikti dum chorakpa morinne jagi area da di tasena chorakpa sidum harap manipur dai ni haraga di tasena kinaba horamne be amsena computerism che kangbiram ngene mokoina kinari si chumine gaise adu di marudi tasena parliament togdirba koi cha sing punamak sid leirebo aigi aroiba message si mai pakpo ero tekta kaida bo oyo isoda khoramjari nokoi punamak Manapun tum pangdana Manipur imagi nimchat hengkatna khona bada noina nangjeri ba mangado amkhang no view habismat Vijay Hazari cricket tournament ki ngasi sana ki ba match amada Manipur mai pakre Board of Control for Cricket in India ki meeting makada Gujarat Cricket Association na yumbu oiduna Baroda da leiba Motibo Cricket Stadium da ngasi sanakiba match amada Manipur na Sikkim bu wicket tara da maithiba piram laga Manipur gi cricket masana da ahanba oina Vijay Hazari cricket tournament ta mai pak pangamki match asigi ahanba innings sanakiba Sikkim na over 38 ka ball anida wicket tara mak duraga run marfuga mari khak lobang amki baga loinana ani suba batting sanakiba Manipur na over tara ga mapan ga ball anida wicket amata tudana mai pak pagiran marfuga manga lauduna Manipur gi puwari ama sembang amki chathariba cricket tournament asigi ngarang sanakiba Manipur gi ahanba match adu Puducherry gi makhuta wicket nipan da maithiba nangki tha asigi tangkun ga humdoi da sanagadaba Manipur gi ahum suba match da Arunachal Pradesh ka lamba taunaragani Anisuba President Cup Under 14 Boys Hockey Championship ta Bishnupur Hockey Amadi Hockey Union Lairi Kengbam Laikai mai pa ani mai pakre ngasi Kumalampak Astroturf ta sanakiba Hockey Championship asigi Nipan Suba League ta Bishnupur Hockey gi nupa macha sanaroi W Rohit amadi TH Bikramjit anina Panjil ahum aduga TH Roshan amasung TH Donil anina Panjil amamamga chanduna YCCIC kontha ahalupu yamna lakchana Panjil Nipan sinoda maithiba pibangamki Chatharakliba Hockey Championship asigi ngasi sanakiba Mapan Suba Liktana Hockey Union Lairik Yengbam Laikai gi sanaroi Y Vidyananda amadi A Suresh ani Panjil amamam chanduna ISWC Langthabalbu Panjil ani sinoda maithiba pikhi Manipur Hockey gi President Vasudev Singh gi senthang makhada Manipur Hockey na sinduna chatharakliba Hockey Championship asida Manipur gi tongan ba mafam singdagi lakpa team mapanna pool ani thokna khaidoktuna league match singda sarukyari Hayeng nungthil chathariba championship asigi makha taba league match ani sanaragani Anisuba President Cup Under 16 Girls Hockey Championship ta Bishnupur Hockey mai pakre ngasi Kumalampak Astroturf ta Manipur Hockey na sinduna sanakiba Hockey Championship asigi taruk suba league ta Bishnupur Hockey gi nupi macha sanaroi ke Sarmilana match asigi kuntra humdoi amadi kuntra ga taruk suba minute singda Panjil ani aduga TIS Dainalina match gi kungamari suba minute ta Panjil amaga chanduna Seo Singjamai Khetri lekaibu Panjil ahum sinota maithiba pi bangamki Manipur Hockey gi President Vasudev Singh gi senthang makhada chathariba championship asida Manipur gi tongan mafam singdagi lakpa team taret na league match sing asida sarukyari hayeng championship asigi taret suba league ta YCCIC kontha ahalup amadi Seo Singjamai Khetri lekai ani lamba taunaragani Department of Youth Affairs and Sports की मीटिंग मखादा कुंट्रागा मरी सुबा रेगुलर कोचिंग प्रोग्राम सिंग पांगथोक लगनी हाइरी चलिबा चही असिगी अक्टोबर की अहान बचयोलदगी मथंग चही की मार्च था फाउबा पांगथोकदबा था तरुक की ओइना रेगुलर कोचिंग प्रोग्राम असिदा एथलेटिक आर्चरी एक्वेटिक बॉक्सिंग बास्केटबॉल बॉडी बिल्डिंग
Cycling, canoeing and kayaking, fencing, football, gymnastics, handball, hockey, judo, rowing, sepak takraw, shooting, table tennis, thangta, taekwondo, volleyball, wrestling, wushu, weightlifting, kho-kho amadi kabadi gi masana sing asida saruk yaningba nupa macha amadi nupi macha sanaroi singna akupa marol department asidagi khanglaba yaragani haina department asigi chirol amana khanghalakli. Aroibada bulletin asig headlines amhana miyam da thamjari. Professor K. Jugindro amadi Professor N. Syam Kishore Anina mathang sitna Manipur University ki Vice Chancellor amadi Register oina thau punaba changlakpada Manipur University campus ta irang thokre. Makura ani hatkiba makura amana nongmaina kaptuna sokhan kiba naurem thong khulem lekai dagi khulem jitenbu mapunsi chupa jail da thamnabagi thadok pikre. Ngarang ahing koilas tharamba tera lokrapam lekai gi lambi ngasi nongalakpada mapak thakpa yana leiramde chenaba singi mathakta action lokhalagani haina works minister na phongdokre. Government of India na outstanding parliamentarian award pirakraba state asigi governor Dr. Najma A. Heptulabu Manipur lengakna taramno oktuna ikai kumnaba utkre. Amasung Chanigani Pusuba Haitu Hidongbagi Thoram Ngasi Harau Tayamba Amadi Nat Kioiba Laishon Tichon Galoinana Mapung Phana Pangthokre.